Maca nupa mayamsi nupi mayamsi salamdai da chikpado salamdai da chiga manam hing namdrene halakpado in tobiyoba salamdai si mi phajana iruja tho powder ga tha tholakpado chi isagna nungsigada ai chiba halakpadam dang chiu jada manam khaini manam yunam wy manam loi khangado Japan di angang mata sahi tara suju lai tam chalande ngwe lai tam di mamang da sik oi tam bi marui maming thon ba adu sa ba tak pagi adai kadi kadi lai lai kai da kana lai jumlon ke no da ke dawi kai thien da ke dawi loi tam bi ni pot chai lai ri basin maming da mingo da chana bi da loi tam bi lo ka da moi sahi tara phar kan da social environment si phana khang kan da moi lai tam ba lakane April gi ahan ba chayon da hai lei mayam jina maton chong pagi manam nusiba kanda school bag si por ga laitam karakane moi gi bus lei ra mama pa jong da thiloi school bus su laite mama pa thiloi moi loi chakani ma hong na baja chakani moi kai mu ki de kai gi noi da Japan da anga amana ai mang ne na khande maram di Japanese mayam moi gi mi mayam se moi imung munung dong khan mang nam gi ba adugi emotional quotient do moi da yaw lu matung da ne moi laitam salis aduna angang sing si aina haijening ise larik si pahanji mark su phajana phanji tobudabu mark ngata khanbi ganu ai noi da keno hage ko ai do ngai da mi ga competition do bunu afaba satra moi ge dine don't try to compete anybody go nang na sa compete do you have to compete yourself challenges me amse smart high scheme na teva SMART smart high S asina S stand for simple yam chamba asai ising gi magun da yawidana ising gi manam su laite ma su laite magun su laite na cha that means pong ganu igo wang ganu ado ising na ai si manam lai ganu mahau lai ganu masu lai ganu habane ba pong ganu muk ganu chamu samaga chamdi chamaga nangji kram maru oi geda ising na ba se ha numit mangani kadang pithribi go ina kanam phangan di hingga da problem taite adumaya nangji maru de tin oyo nangi yumda nangi laikai da nangi lamdu da ngamjardi malem gi thak da maru oyo haibane ba si satra noina acquire togda bane ba ada karam kande acquire togdoino like to phajana paba like suju phajana puba like ti nomogi pung ani pung mari soidana paba ayukta pung ani pa nungdin ama nungdang ama pabada dum yare lari kidi ko men he pama modu dum phangani sukle lep na paba toksina bada tab pun changna puning changda pung manga phambu dine puning changna pung nam kadan nom da phamo ba adune kana ne ba aina no da haining se like pa si ka sukai de ko alda like se kamaina paga da gi habdu ma khangse ba adagi education habsina kainu su khangse ba ai ani sibok ti noi da hairam ga losin ge tips se piram ge ba ahmad aina haining se yamun tau ko education je ko larik panam tam chalasu larik tam is kari no haibasi me de khang khang na de na ko ado khangdok se ba ngallingai da education je koi gi ar ohum na mau chilame ar ohum je greek ki matam gi ne ta thai ni wari ni da moina reading writing arithmetic angkane ibane pabane ohum ju moina larik tam ko rome haiba larik tam education ne na ado in course of time jam thenga kanda ar ohum jim change story ba jamun daw ko hayeng education ji kai no ga satra ni ga nga kang de bera kani ar ohum ji kai wore mageda hojina mu semdok trek ka ahan be ar je sina refinement ai mon da lai ba phataw myam je aina mahai tamadine masiloin refine to ge ising phataw du sum thok ba maina sum thok ke na tum ba thengena nganna tum tare thengna gole dana nganno ga tare sa ba thak ba ju cha de na apa ba sinjak sap tare ima ipa da hangkar hangkar khumna bebar yaw de na bebar hap tare refine to de refinement aduga ani suba arjina ne reformation ai imung da phatta ba pot khar leiba lekai da phatta ba pot leiba thodo wa thok leiba adagi lekai ji khar phatre di hongduk na ba phabarom da reformation da ba ana club ki kai di thop bi mayam sin wari si mayam na kedau na daw na mathau leita ba daw na ga haibo ani te club mayam na manipur loi le ma dinga sikal li ne ba sibai ma ku dai su kalini dak dai su kalini na na loi shir ba dang ni NGO akwai civil society organization sidala thawai na kada amada ga in tawri na khara
ꯂꯥꯡꯕꯒꯤ ꯀ꯭ꯂꯕꯁꯤꯡ ꯄꯨꯁꯟꯕ ꯇꯧꯕꯒꯤ ꯃꯌꯥꯝꯁꯦ ꯈꯔ ꯍꯤꯡꯅꯧꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ 1990s ꯑꯗꯥꯏꯗ ꯇꯠꯂꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯔꯤꯐꯣꯔꯃꯦꯁꯟ ꯇꯧꯕꯒꯤꯅꯦꯕ that is because of reformation ꯀꯣ ꯑꯍꯥꯟꯕꯗ refinement ꯑꯅꯤꯁꯨꯕꯗ reformation ꯑꯀꯣꯟꯕꯒꯤ R ꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯗꯤ ꯅꯪ resourceful ꯑꯣꯏꯌꯣ ꯅꯁꯥꯁꯦ ꯌꯥꯝ ꯄꯥꯎ ꯌꯥꯝ ꯊꯤꯌꯨ ꯌꯥꯝ ꯍꯪꯉꯨ ꯍꯥꯏꯕꯅꯦꯕ ꯅꯪ ꯅꯁꯥꯁꯦ ꯍꯦꯟꯅ resourceful ꯑꯣꯏꯍꯟꯕꯀꯣ ꯅꯣꯡꯃꯒꯤ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯨꯝ ꯍꯦꯟꯀꯠꯍꯜꯂꯣꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯦꯟꯀꯠꯂꯀꯥꯟꯗ ꯆꯍꯤ 10 ꯀꯨꯟ ꯍꯦꯟꯀꯠꯂꯀꯥꯟꯗ ꯅꯪ ꯀꯣꯛꯇ ꯌꯥꯎꯕ ꯀꯥꯟꯗꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪ resourceful ꯑꯣꯏꯔꯗꯣꯏꯅꯣ resourceful ꯑꯣꯏꯌꯣꯕ ꯁꯤꯁꯨ ꯆꯠꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ H4 ꯂꯥꯛꯈ꯭ꯔꯦ H4 H ꯃꯔꯤ ꯀꯣ ꯑꯍꯥꯟꯕ ꯍꯩꯁꯤꯅ ꯅꯪꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯅꯪꯅ ꯈꯪꯉꯤꯕ ꯒ꯭ꯌꯥꯟꯗꯣ ꯍꯦꯠ ꯅꯀꯣꯛꯇ ꯍꯥꯞꯄꯨ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯔꯠ ꯊꯃꯣꯏꯗ ꯂꯥꯎ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯟ ꯊꯕꯛ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯜꯊ ꯅꯁꯥ ꯐꯧ ꯍꯥꯏꯕ ꯁꯤꯅ H ꯃꯔꯤ ꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯣꯏꯔꯤꯁꯦ ꯀꯣꯛꯇ ꯂꯣꯏ ꯂꯩꯍꯧꯕ ꯉꯁꯥꯏꯗꯣ ꯏꯄꯥ ꯏꯃꯥ ꯃꯤꯅꯣꯕ ꯂꯥꯏꯅꯤ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯅ ꯄꯨꯟꯁꯤ ꯃꯇꯣꯂꯣꯝꯅꯤ ꯁꯤꯜꯂꯦ ꯁꯖꯨ ꯂꯥꯛꯇ꯭ꯔꯦꯅ ꯑꯗꯨꯅ ꯏꯄꯥ ꯏꯃꯥꯅ ꯄꯥꯈꯣꯟ ꯁꯤꯕ ꯁꯣꯏ ꯌꯥꯗ꯭ꯔꯦ ꯁꯤ ꯀꯥꯟꯅꯗꯕ ꯂꯥꯏꯔꯤꯛ ꯃꯇꯝ ꯀꯧꯏ ꯑꯦꯄ꯭ꯂꯥꯏꯠ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯔꯗꯤ ꯑꯩꯅ ꯈꯪꯉꯤꯕꯗꯣ ꯁꯣꯏꯗꯅ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯊꯕꯛꯁꯨ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯁꯦ ꯁꯦꯟ ꯇꯥꯟꯕꯁꯨ ꯍꯩꯒꯗꯕꯅꯤ ꯅꯣꯏꯅ ꯅꯍꯥꯏꯕꯛ ꯊꯤꯔꯤꯁꯤ ꯅꯣꯏꯒꯤ ꯅꯔꯁꯔꯤ ꯇꯝꯕꯗꯒꯤꯅ MA ꯇꯝꯕꯐꯥꯎꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯦꯂꯦꯕꯁꯇꯀꯣ ꯄꯩꯁా ꯀꯃꯥꯏꯅ ꯇꯥꯟꯅꯤ ꯑꯥꯔꯅꯤꯡ ꯌꯥꯎꯗ꯭ꯔꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯨꯡꯁꯤꯟꯅꯤ ꯁꯦꯚꯤꯡ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯆꯥꯎꯈꯠꯂꯛꯅꯕ ꯍꯣꯠꯅꯅꯤ ꯏꯟꯚꯦꯁꯠꯃꯦꯟ ꯌꯥꯎꯗ꯭ꯔꯦ ꯁꯦ ꯆꯥꯏꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯄꯤꯁꯛ ꯄꯤꯛꯉꯩꯗꯒꯤ ꯇꯝꯈ꯭ꯔꯕꯅꯤ ꯃꯣꯏ ꯑꯉꯥꯡꯁꯦ ꯅꯣꯏꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝ ꯂꯣꯏ ꯄꯨꯔꯕꯅꯤ ꯃꯣꯏꯗꯤ ꯄꯣꯀꯦꯠ ꯃꯅꯤꯅ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ 8 ꯇꯝꯕ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥꯗꯩ ꯁꯤꯀꯤꯝ ꯂꯧꯕꯤꯕꯖꯥꯟꯗꯦ ꯅꯣꯏꯗꯤ ꯅꯃꯥ ꯅꯄꯥ ꯅꯩꯅ ꯅꯩꯈꯥꯏꯗꯅꯀꯣ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌු ꯁ꯭ꯀꯨꯜꯗ ꯇꯥꯏ ꯇꯥꯜꯂꯛꯄꯗꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯈꯠꯂꯛꯏꯕꯅꯤ ꯅꯩꯔꯒꯦ ꯁꯤꯅꯦꯕ ꯏꯄꯥ ꯏꯃꯥꯗꯩ ꯁꯨꯝꯗꯠꯂꯒꯦ ꯁꯤꯅꯦꯕ ꯃꯤꯒꯤꯗꯤ ꯀ꯭ꯂꯥꯁ 8 ꯇꯝꯕ ꯑꯉꯥꯡꯗꯣ ꯑꯗꯨ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯍꯋꯥꯏꯃꯨꯛ KG ꯑꯃ ꯂꯩꯔꯨꯔꯅꯤ ꯑꯍꯤꯡꯕ ꯁꯒꯣꯜꯍꯋꯥꯏ KG ꯑꯃ ꯂꯩꯔꯨꯔꯅꯤ ꯑꯗꯩ ꯆꯅꯥ KG ꯑꯃ ꯂꯩꯔꯨꯔꯅꯤ ꯏꯁꯤꯡ ꯇꯤꯡꯒꯅꯤ ꯑꯗꯒꯤ ꯂꯧꯊꯣꯛꯑꯅꯤ ꯄꯥꯛꯄ ꯄꯨꯈꯝꯒꯨꯝꯕꯗ ꯊꯝꯃꯅꯤ ꯐꯤ ꯀꯨꯞꯁꯔꯅꯤ ꯃꯇꯣꯟ ꯁꯨꯝ ꯁꯥꯡꯅ ꯆꯣꯡꯕꯗꯣ ꯑꯗꯨ ꯀꯛꯑꯒ ꯃꯆꯥ ꯃꯄꯨꯟ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯗ ꯁꯂꯥꯠꯇ ꯆꯥꯏꯅ ꯄꯤ ꯆꯠꯇꯣꯏꯅꯦꯕ ꯂꯥꯏꯔꯤꯛ ꯇꯝ ꯂꯥꯛꯄꯁꯤꯗ ꯄꯨꯔꯒ ꯑꯗꯨ ꯂꯨꯄꯥ 300 ꯆꯪꯕꯗꯣ ꯍꯣꯔꯦꯟ ꯃꯥ ꯆꯥꯛꯇ꯭ꯔꯨꯛ ꯐꯪꯗꯣꯏꯅꯦꯕ 300 ꯇꯣꯡꯉꯦ ꯅꯨꯡꯇꯤꯒꯤ ꯂꯦꯞꯄꯗꯤ ꯇꯥꯜꯂꯤꯁꯦ ꯁꯤ ꯈꯛꯇꯪꯒꯤ ꯋꯥꯅꯤ ꯈꯨꯗꯝ ꯅꯪ ꯑꯦꯅꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯑꯦꯁꯤꯌꯥꯟ ꯇꯥꯏꯒꯔ ꯍꯥꯏꯔꯤꯕ ꯀꯣꯔꯤꯌꯥꯗ ꯆꯠꯀꯦꯔꯥ ꯆꯥꯏꯅꯥꯗ ꯆꯠꯀꯦꯔꯥ ꯖꯄꯥꯟꯗ ꯆꯠꯀꯦꯔꯥ ꯑꯗꯒꯤ ꯃꯂꯦꯁꯤꯌꯥꯗ ꯆꯠꯀꯦꯔꯥ ꯇꯦꯛꯁꯤ ꯊꯧꯔꯤꯕ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ BA ꯇꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯍꯣꯇꯦꯜ ꯆꯥ ꯄꯨꯊꯣꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯇꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯃꯣꯏ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯍꯟꯗꯦꯕ ꯄꯩꯁా ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦ ꯁꯦꯚꯤꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯁꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯄꯣꯠꯁꯨ ꯈꯟꯖꯦꯕꯀꯣ ꯊꯕꯛ ꯂꯥꯏꯔꯤꯛ ꯑꯗꯨꯃꯥꯏꯅ ꯆꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯌꯣꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯤ ꯈꯪꯉ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯅꯣꯏꯗ ꯍꯥꯏꯔꯛꯇꯣꯏꯁꯤ나 ꯅꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯕ ꯍꯩꯇ꯭ꯔꯤꯕꯀꯣ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯗ꯭ꯔꯦ ꯑꯗꯒꯤ ꯅꯣꯏꯅꯁꯨ ꯈꯪꯖꯗ꯭ꯔꯦ ꯅꯣꯏꯒꯤꯗꯤ ꯅꯔꯥꯟ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯥꯛꯄꯤꯗ꯭ꯔꯦ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯗ꯭ꯔꯦ ꯑꯩ ꯅꯣꯏ ꯃꯌꯥꯝꯁꯤꯗ ꯐꯝꯃꯤꯁꯤꯗ ꯋꯥ ꯍꯥꯏꯒꯦꯕ ꯅꯣꯏꯅ ꯍꯦꯛ ꯄꯥꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤꯅꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯄꯥꯕ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛꯇꯣ ꯄꯦꯖ ꯑꯗꯨ ꯄꯥꯜꯂꯤ ꯑꯩꯅ ꯄꯥꯔꯤꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯁꯦ ꯄꯦꯖ ꯑꯗꯨ ꯄꯥꯜꯂꯤ ꯍꯥꯏꯕ ꯉꯝꯇꯪ ꯅꯈꯨꯠ ꯊꯥꯡꯒꯠꯂꯣ ꯑꯝꯇ ꯊꯥꯡꯒꯠꯂꯣ ꯅꯣꯏꯁꯨ ꯊꯥꯡꯒꯠꯄ ꯉꯝꯃꯣꯏ ꯈꯪꯉꯣꯏ ꯑꯇꯩꯁꯨ ꯑꯝꯇ ꯈꯪꯗꯦ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯨꯕꯗꯀꯣ ꯀꯔꯤꯒꯤꯅꯣꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯣꯏꯔꯤꯕ ꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯩ ꯐꯣꯔꯃꯨꯂꯥ ꯑꯃ ꯇꯥꯛꯀꯦꯕ ꯅꯣꯏꯗ ꯁꯤ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯟꯅ ꯁꯨꯝ ꯄꯥꯕꯗꯒꯤ ꯁꯕꯅꯥ ꯁꯥꯗꯣꯏꯅꯦꯕ ꯀꯣ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯩꯀꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯌꯥꯝ ꯃꯨꯟ ꯇꯥꯎꯀꯣ SSQRRR ꯒ꯭ꯌꯥꯟ ꯇꯥꯏꯀꯣ SQRRR ꯁꯔꯚꯤꯡ ꯀ꯭ꯋꯦꯁꯅꯤꯡ ꯑꯗꯒꯤꯗꯤ R ꯑꯃꯁꯤꯅ ꯔꯤꯗꯤꯡꯗꯣ ꯉꯁꯥꯏ ꯅꯤꯌꯣꯝ ꯃꯌꯥꯝꯗꯣꯀꯣ ꯔꯤꯁꯥꯏꯠ ꯑꯀꯣꯟꯕꯁꯤꯅ ꯔꯤꯚꯤꯌꯨ ꯀꯣ ꯁꯤꯒꯤꯁꯦ ꯐꯖꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯌꯥꯝ ꯉꯥꯡꯕ ꯌꯥꯕꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯃꯇꯝꯁꯨ ꯂꯩꯇꯕ ꯑꯗꯩ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯨ ꯌꯥꯝꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯒꯦ ꯋꯥꯔꯤ ꯑꯃꯇꯪꯒ ꯂꯤꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯤꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤꯅꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯑꯩ ꯄꯦꯔꯦꯟꯁꯁꯤꯡꯒꯤꯅꯤ ꯉꯁꯤ ꯇꯤꯞꯁ ꯑꯝꯇ ꯄꯤꯖꯗ꯭ꯔꯦ
ꯑꯗꯨꯕꯨ ꯑꯃꯈꯛꯇꯪ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯑꯩꯅ ꯏꯃꯨꯡꯁꯤ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯏꯃꯨꯡ ꯃꯌꯥꯝꯁꯦ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯖꯔꯤꯁꯦ ꯏꯃꯨꯡ ꯍꯥꯏꯕꯀꯣ ꯌꯨꯝ ꯌꯥꯝ ꯋꯥꯡ ꯁꯥꯕ ꯐꯖꯕꯗꯨꯗꯤ ꯗꯔꯀꯥꯔ ꯊꯣꯏꯅ ꯑꯣꯏꯗꯦ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯄꯒ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯀꯥꯎꯅꯕꯒ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯈꯥꯡꯄꯣꯛ ꯑꯣꯏꯔꯁꯨ ꯌꯥꯏ ꯄꯥꯈꯟ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯣꯡ ꯌꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯩ ꯏꯃꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯁꯦ ꯏꯃꯥ ꯏꯄꯥ ꯑꯉꯥꯡꯁꯤꯡ ꯏꯅꯦ ꯏꯇꯣꯟ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛ ꯅꯨꯄꯥꯗꯨꯒꯤꯅ ꯃꯄꯥ ꯃꯃꯥ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯒꯤ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯁꯦ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕꯤꯌꯣꯕ ꯑꯉꯛꯄꯗ ꯅꯨꯡꯁꯤꯅꯕꯤꯌꯣꯕ ꯑꯗꯨꯒꯅꯦ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯄꯣꯠ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯕꯣꯛ ꯃꯧꯕꯣꯛ ꯀꯩ ꯂꯩ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯅꯨꯡꯁꯤꯔꯛꯀꯗꯣꯏꯅꯤ ꯅꯨꯡꯁꯤꯅ ꯉꯥꯡꯅꯕ ꯑꯝꯇ ꯁꯥꯎꯅꯗꯕ ꯑꯔꯩ ꯂꯩꯇ ꯐꯖꯅ ꯌꯦꯟꯅꯔ ꯆꯥꯃꯤꯟꯅꯕ ꯁꯨꯕ ꯂꯦꯞꯇ꯭ꯔꯗꯤ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕꯕꯨ ꯍꯦꯛꯇꯃꯛ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯩ ꯑꯩꯅ ꯄꯩꯁా ꯌꯥꯝ ꯄꯥꯏꯔꯒ ꯈꯨꯟꯅꯥꯏꯗ ꯃꯥꯡꯒꯗꯧꯕꯗꯤ ꯀꯩꯗꯧ ꯄꯩꯁా ꯇꯥꯟꯒꯅꯤ ꯑꯩꯅ ꯗ꯭ꯔꯛ ꯌꯣꯜꯂꯒ ꯏꯅꯥꯛ ꯇꯞꯇꯥꯏ ꯈꯨꯟꯅꯤ ꯀꯥꯔ ꯑꯅꯧ ꯇꯧꯅꯤ ꯌꯨꯝ ꯋꯥꯡꯅꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯎꯏꯔ ꯆꯠꯂꯒꯗꯤ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯗꯨ ꯈꯨꯄꯥꯡ ꯊꯥꯖꯟꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯒꯗꯨꯗꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁా ꯄꯥꯏꯕꯗꯣ ꯆꯤꯞ ꯒꯦꯁ ꯑꯣꯏꯍꯜꯂꯅꯤ ꯍꯣꯏ ꯃꯥ ꯑꯩ 10,000 ꯍꯥꯞꯄꯦ ꯍꯥꯏꯔꯝꯕꯗꯨꯒꯤ ꯑꯩ ꯃꯌꯥꯝꯅ ꯈꯨꯕꯥꯛꯀ ꯄꯣꯇꯥꯛ ꯄꯨꯔꯅꯤ ꯑꯁ 10,000 ꯍꯥꯞꯄꯝꯃꯦ 10,000 ꯍꯥꯞꯄꯝꯃꯦꯅ ꯗ꯭ꯔꯛ ꯌꯣꯜꯂꯤꯅꯦ ꯑꯁꯤ ꯆꯪꯉꯨ ꯀꯥꯏꯅ ꯃꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯀꯅꯥꯝ ꯆꯪꯗ꯭ꯔꯗꯤ ꯌꯣꯜꯂꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯗꯤ ꯋꯦꯜꯊ ꯑꯦꯟ ꯗ ꯋꯦꯜꯐꯤꯌꯔꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯦꯕ ꯑꯩꯅ ꯄꯩꯁꯥ ꯄꯥꯏ ꯀꯥꯟꯗ ꯃꯤꯌꯥꯝꯁꯦ ꯈꯨꯟꯅꯥꯏꯗ ꯀꯩꯗꯧꯒꯦ ꯀꯥꯏꯁꯦ ꯈꯪꯗꯦꯕ ꯑꯗꯣ ꯁꯤꯒꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯩꯁꯥꯗꯣ ꯂꯣꯏꯊꯣꯛ ꯇꯣꯛꯊꯣꯛꯈꯤꯁꯦ ꯑꯝꯇ ꯅꯨꯡꯁꯤꯅ ꯆꯥꯅ ꯆꯤꯟꯅꯅ ꯑꯉꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯊꯨꯅ ꯍꯦꯛ ꯌꯨꯝ ꯌꯧꯅꯤꯡꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯅꯤꯡꯗꯕ ꯏꯃꯨꯡ ꯑꯣꯏꯍꯟꯁꯦꯕ ꯗ꯭ꯔꯛ ꯆꯥꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯉꯥꯡ ꯅꯨꯡꯗꯥꯡ ꯁꯣꯔꯣꯛ ꯆꯠꯄꯁꯤꯡꯁꯦ ꯑꯩ ꯊꯣꯏ ꯐꯥꯔ ꯋꯥꯔꯤ ꯁꯥꯏ ꯄꯨꯡ 11ꯒ ꯇꯥꯔꯝꯗꯥꯏ ꯆꯠꯄꯁꯦ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯃꯌꯥꯝ ꯅꯍꯥꯁꯨ ꯂꯣꯏ ꯅꯣꯏ ꯇꯝꯕꯗ 12 ꯃꯉꯥꯏ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏ ꯅꯨꯡꯗꯥꯡ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯍꯥꯏꯌꯦꯕ ꯑꯁ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯕꯕꯥ ꯀꯟ ꯀꯥꯎꯅꯍꯧꯔꯤ ꯃꯣꯏ ꯇꯨꯝꯕꯗ ꯆꯪꯉꯒꯦ ꯇꯧꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯅꯦ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯥꯇ꯭ꯔꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯝꯃꯒꯦ ꯑꯔꯥꯞꯄꯗ ꯇꯥꯕꯁꯨ ꯁꯤꯗ ꯐꯝꯕꯁꯨ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯒꯦꯕ ꯑꯩ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯁ ꯃꯪ ꯑꯃꯅ माजे वारीसे साउथ ईस्ट एशिया गाने आई सोम क्या लीद्रे हजिकानसे बुद्धिस्ट मंक मागी सात्र मैम से कोरप कोरपसीदा नुंदांगसीदा माने युममद थुंगेबा थुंगेबा युमसीदा माने सा लोई तौरे मोइदि लामसे याम हरावइको अरे बीजे बिता फजन तौर फजन सेवा तो याम पेले मंगसीजुको नोंगालगा माना थोलपदा लबु लमहां कई कई अखोइसे लई मैम से सुमाइना उरेबा अय मा हलागा नुपादा हंगे नंगना नोइगी इमुंग पुरिसे कई थबक तौरगा पुगे कई सा कई तौरगा पैसा तानगेने अदा माना हाइरेबा तु आ संगोइदा लेबा इरोय अमुबी अमोमजे असिगी संगोमजे सुमे अदुगा योलगा आई इमुंगजे मेंटेनेंस तौवे अदा माना ओ हाय नुंदांग योरकांदा हजिगी नुपासिना मांगसिना आंगांग सिंसाइरे इरोयजु हुरांगदमनि अदा अस अखोय ngamjoroi सात्र मैमदो हायना अइना हाइसिनि हुरांगदमनि सिनि namne irodu hurala pure moi arsana thamre samong so moi nungti dakre angang ani hum du diap ngai treba hurala ko dugi moi namna la le ngapiu na haijani mudo su amukta la le haijanu ke haibase asigi mangsina suya so ya de hai gudingi ya de sai ani ga sura pada di ya phai phai salo haijaru ro la le moi la ya ba la le haijagen la ko sa yum du pura hong le ne am ngai me ba अरे मुझे युम मुझे याम नुंगाय मे कमाई तौ जानो चंगे साइ नुपा से थोले नुपा से मोय खुरमे दुगा हायबा नंगी इरोय दो अखोय हुरान बनी अखोय मान ना हायदना अखोय दि याम यादबनी नमदना पुबनी वारु बियादे खुरमे अदा मांगसना हाय पनदा नंगी मांगदा इरोय हुरान लमिदो आइबु इना खुनबनी कइनोदा नोयना इरोय दु हुरान बिदगी पैसा थोंगाय दु लैत्रमनिना अकोइबद लैबा उपाल वापाल लबु लमान तुरे लैब यामसदगी नैरगा पैसा तानब होनबदा मी मयाम लैकाय खुमजलग हिंजांग नापीगा थादनबा असंग अमान मना मसिंग ताकदना योदनबा माजे जोनेल दुगी वेजिटेबल सप्लाई तबगी लुचिंग बमु गोइदना पैसा तपताई पाइ लेरमे
mai makhasu mi chani mu thok tor me bako aduna khoi moyang khno gi ju ha hoji han dai sum ya tal le ko le ngani ko madu ko khara hunduga ano ano mong ge yenga khara nungai na bagi wakhang du ju sa khra no ju khalu adu ju lai tamru gumbani he na kana ba lai putam ni mayam ju khanbi ro aduga manipur gi ano bo yawol da moyang khno gi ju ya phu du biu duga angang mayam se su lairik tu ga lai su du ga pullaga ne ya matik saba lekai se gi khwai di tang ba manipur ma gi phiji gi lan oi bo oi biu ni sa gi ja sima yaingi sabi anu